Ngasigi ahan boyna idu ningtho hairiba page asigi post amakak lakhotcharaga miyamda khudol tamjage amadi video asibu miyeng tabiriba punamakpu taramna oksabaga loinana kaikumna butchari replica statue ahan ba Chinese Kulin ani suba Taiwan Kulin ahum suba Kanglasa mari suba Thailand Gilen manga subada Vietnam ba Trang Kilan taruk subada Japan Kirin ahan boyna muri tauba replica ani sigi manungda machi ahum longba manba ase Sinagi Kulini Q Mel Lin Phemen Dragon Lion asida nipan nupi animaki apunba saktamni ani subo ina ok machi asangba manba amuba replica asina Taiwan da khinba Kulini ahum subo ina machi ani longba Japan gi amuba replica asi Japan na Kirin haina kawi Chinese cultural influence tagi Japan da replica oina thamkibani haidi mari subada ut machu gi replica ani yawba asina Vietnam da purakhiba replica ani Batrang Kilan haina khangnai manga suboina anauboda sana machi amadi angauba atopa machi amadagi ahum longba asina Thailand da Tai Yai Singna Sinadagi purakhiba replica ni maming Gilen kawi hairi taruk suboina Manipur gi Kanglasa asi 1804 da ihan hana Kangla Utra Sanglen da Maharja Chorjit Singh na khili awana lan tarakpadagi Kanglasa awana thugaikhi adugi matung 1844 da Narsinga Maharaj na amuk Kangla Utra Sanglen da khinkhiba hauki makhatana Thailand Vietnam Japan Taiwan lebak loinamak replica asi China dagi lakhibani hai Manipur gi Kanglasa asi matau karamna lakhibage Imphal Museum da Kanglasa asi Mythical Garden Dargon haina thai makhatana Kanglasa gi Mythical Wari haurakpham thamkhibagi maram kari amata ide haiba wafam phongdokli makha satharakpada Kwakaithel 360 hariba page asigi post amani khalokhocharaga miyamda thamjage Assam Rifles na Technopol District ki New Mongjang Road Junction More dagi lupa lakh kuntraga lishing kunga mari rongi oigadaba kwa maru bek budra pagatle hairi page asimaki makhatana text translation amakak miyamda thamjage KNAC leibak ningbani haijai maitaiga lan kapna bangamde adubu maphuruki yummai thabadi thauna fatra mayamna KNAC muthatpa yadribra haiba uki gi text asida phongdokli makhatana page asina phongdokpagi matungina asuk luraba matam asida Diwali gi mingda noma yorokpasi nungaite misi mina thoklabadi micham miyam khaktani awaba taduisi address Singjangmai Wangmakongba Road Land number 17 haiba wafam thamli makha satharakpada AT General Headquarter gi PRO oina thopubiriba Rubin Mangang Khairakpang gi PS tagi post ama nikhalakotjarga miyam da kudul tamjage Imphal area da tawbani red zone area sing da bumbula thabasi praja loina pakatnare complain na khangba ngamdre aduna lekai club mara paibi singna masi tahon biganu haiba wafam phongdokli makhatana yeknaba kukina yummai thadok pikraba mishak amana wana pothoksaba film ama ngasi MSFDS ta release tawbagi thoromda aibu guest of honor oina invite tawbirakpabu thagatchari tungi punsida nungaipata oibiyu miyamna hena pamnaba film kayasu puthokpiduna society asida awonba purakpa oirasnu haiba wafam thamli makha satharakpada Lisipriya Kangujangi page tagi post ama nikhaklokotcharaga miyamda thamjage Christian gi Christmas lakpada Happy Merry Christmas haiba Muslim gi Eid lakpada Happy Eid Mubarak haiba Hindu gi Diwali lakpada Happy Diwali haiba Maitai gi Ningol Chakauba Imoinu lakpada Happy Ningol Chakauba Happy Imoinu haibasi kari akaiba laige haiba wahang hangli aikhoina khwaidagi heli phai haiba igo amadi atopagi kumai yawroidabani haiba apikpa wakal thadokpa matam oire hairi makhatana haukiba January 10 2024 da kumbi wangu maichakpi singda singchanba chatpada kuki singna tamthina makhoi mari hatok pikiba singi manungda yawkiba terakhong makha lekaidagi ahanthem dara singi machanipa ahanthem tombasu class 2 dagi lemna free education with boarding da lairik tamnaba mingchanbiragani haiba wafam phongdokli makha satharakpada hi aikhomba news sariba piece asigi post amani khaklokhotcharaga aroiboina miyamda thamjage National Highway 37 amadi National Highway 2 da lamdam asigi tangai fadana nomada sangdraba yadraba potchai puduna lakpa gari chamaga yankhaiga mapan amadi saniga humpu hairiba lambi asida apanba yawduna pusilakre makhatana potchai pusilakpada khudongthiba thoktanabgi damak chingningai oiba maphamsingda security force na kanba section tharang lokatki Manipur district puna makta pam daba thodok thok tanabagi damak chinga masung tamda punna
चेक पॉइंट मौद्रागा मापन हांगदुना अचत अवोंगसिंग चेक तौबगी थबक चथबदा सिंगनबा मियोय तरेट फगतुना वहांग पोंग चतखी हाइबा वफम थमली पेस असिगी मखाता थरकबदा मसागी सही कुनगनिथोय खक्ता ngairibi nupi macha ama masagi ka manungda thori yanduna siramle hairi thodo asi ngarang ayu anganba chawrakna pung 3:30 tarakpa dwaida Thobal district ki manung sana laiba lamding khuman them lekai da thokibani hairi mahakari maramgi thori yanduna siramli no haiba chapchana khangba ngamdri makhatana yengangpokpi police station ki manung sana laiba raibio Torel Maril gi saijang awang lekai gi mapada pathapum tharaba nupa amagi asi baksang taw tharak le hairi asi baksang asi ngarang ayuk pung 3:30 tarakpa adwaida thengnarakibani miyoy asi numit kharni gi mamangda sibo oigani haina thajnari asi baksang asi masak maming khangdoknaba amadi postmortem tawnaba Jenims ki miral sangda thamkre hairi IRB personnel ama battalion post manungda siduna leiramle hairi thodo asi ngarang nungthil pung 2:30 tarakpa adwaida wangu nawthokong post siduna leirambani hairi laikhidraba IRB personnel adu Thobal district ki manung sana leiba saluk phamdagi thangjam Suresh kawi hairi mahakpu hek thengnarakpada kudakta kumbi PIC da pukhatki adubu kanba ngamdana laikhidabani haiba wafam phongdogli aroi boina mamang thagi October 18 gi nongalamdai pung 3 tarakpa adwaida lamsang area da miyoy anibu tamthina phurakiba thodok aduga mari leinana Senapati district laiba Naga People's Organization NPO Senapati District Student Association SDSA amadi Senapati District Women Association SDWA na akan mamoong na condemn torokre tamthina phurakpadagi soklaba miyoy adu Kodom Kholen village tagi bihi harangau Belejan Paumai Apokpa Bainau amadi Liai Kholen village tagi Dalau Paumai Apokpa Harini kawi hairi paw asina makatara duna hai makoi anina Thobal dagi sa lairuraga halakpagi lambida lamsang area da makoi anibu AT unit 18 na detain tawna thamki hairi makoi anina saktak se putoktuna takla fawba AT unit 18 na phu chaiba amadi masada yorokpa sel oina lupa lising humpu mathoiga samri lauki haina maral sikhi baga loinana thodok asida chenari beseng lengak na pungni puni pangi manungda puthoktrabadi Senapati district akan makhongjang sangsilagani hairi nakal amaromda AT unit 18 control room dagi thadorokpa cherol amagi matung ina naga isil inaw ani AT unit 18 na konma maphamda phaduna leire haiba paw tabadagi achum aran khangdokna bahonaki tungda isil inaw ani adu paumai jati ni haiba khanglakpadagi makoi anida phuba chaiba amata tawkide wari sanaraba matung thadokhi makhatana makoi anibu phu chaiba tawduna masada yawba selahowi haibagi thodok aduga AT unit 18 ga hiram amata da mari leinade makoi anibu phu chaiba amadi selauki hairiba adu aina thingkraba lalawluk KCP ibungo ngangongi kangbuni haina chirol aduda palli haiba wafam thamjaraga ngasigidi matang saida lusinjare